بسم الله الرحمن الرحيم Al-Bari sembi sabiba mapu hayu pot puno mapu sembi sabiba lani amasung mahak mathan khaktani leite manaba natraga saruk yaminaba khwaidagi ingam ngambani Quran chaurakpa artha sura number 13 ayat number 13 Bara'ah barigi horakpham haibasi sem sakraba pot amana ahongba khongchat leibada sinai singlaba Quran hai mahak allani lesem nung sembani asabani mong matau sembi haibani chaurakpa artha sura number 58 ayat number 10 amuk so haibiri amasung mahakna sem sabigani nakhoina khanglamdaba miyobigi pukningna lamba fangdaba chaurakpa artha Quran sura number 13 ayat number 9 pot punamak asi chap chana manate khenai taigum sung pumnamaki masa masagi oifam thokpa chang kaidana leijai senglaba Quran haibiri tasengnamak aikhoina sengki pot khodimak are pachangda chaurakpa artha sura number 53 ayat number 9 malemgi pot singi marakta makhoigi changchat amal lei makhoigi changkai dabagi mawang asi mahaki angakpa khusin thaurangni amasung fajakharaba thawngni senglaba Quran haibiri nangna uroi jut chanadaba karimata thaujal haibagi khosemda maram aduna amuk hana yengu nangna uba ngambra akaibasing madugi matungda amuk hana yengu amasung amuk su hanna nangi miyeng ado laisilakani nangna samakta naru luktuna amasung choktharaduna chaurakpa artha Quran sura number 38 ayat number 3 yengba amasung thibagi khongchatta masi mangaire haiba aromba phangloi magi khosemgi makhal yambagi matik sawong sada namuna yami thawai pansanu pandasanu magi mahausagi matung inna magi sawong sada su chanana uba phangi magi khosem yambagi matik magi phongdok piba matik magun utpa sakpham singa se mabu sakhang nanabagi amadi mabu therak nanabagi khudam pandam singni haina Quran da takpiri mahakpo sakhang nanaba amasung phangnanaba therakpada matik sabagi lawsing amasung iman changi miyoibagi akoiba mahausagi potsingna Allahu sakhang nanabagi maram ohenba haibase mahausagi potsing adugi maramda asengbagi lawsing leinaba hotnaw haibani thawang ase bigyanni aikhoigi miyengi niyat amadi aningba aduna Allahu sakhang nanaba amadi phangnanaba pandambana thawang ado ibadat oire imangi sakhatpa pire karigumba amagi asengba bigyandi Allah ga mari leinaba gya lawsingdagi hawraklaga Allah da amuk handuna thunglubada mapung phagani senglaba Quran haibiri Allah da pot punamaki poloi pham mahan phamni chaurakpa artha Quran sura number 10 ayat number 9 Islam gi bigyan di masini iman gi mitna yengdrabadi bigyan da karigumba amagi asengwa masakti khangba yai tawigum sung potu gi achumba di khangam loi ising gi sagalon ais tu o amasung sawong ahum khangba yai tawigum sung masigi aseng magundi masina karigi sawong ahum darem libano mahaw amadi manam karigi selam dribano amasung manung mapan phauna karigi uram libano haibo hangsing sigi pakhum khakta da lakani masi isingi achumbani gya lawsing sik khaktana isingi bigyanda mapung phaba lakani haibade Allah na miyoibada isingi kanaba phanghananaba isingi khongchat water cycle thamnaba Allah gi thongni senglaba Quran haibiri mahakna khangi makhoi magi khosem singda kari thokpa masigi prithivida amasung kari thokadage makhoi da masigi matungda akher ke ponchida amasung makhoi na kaidongnung da su khangba ngamloi laksin bangamloi mahaki gyan ge bigyan ge maramda mahakna chanbi ba ningbi ba mahak adu nattana Quran chaurakpa artha sura number 2 ayat number 255 pot punamaki natraga taibang panbagi achumba sengba bigyan ado sumna tangi koki mapan khak tangliba thi humba singna phangwa mapung phana khak ngamloi taigum sung mahangna chanbiba sing khaktana di khangba ngamgani mahangna chanbiba di kanano
ꯑꯍꯤꯡꯕꯒꯤ ꯊꯃꯣꯏꯒꯤ ꯃꯄꯣꯛ ꯑꯣꯏꯕ ꯏꯃꯥꯟꯗꯥꯔ ꯍꯥꯏꯕꯅꯤ꯫ ꯊꯃꯣꯏꯒꯤ ꯃꯤꯠꯇꯤ ꯀꯣꯛꯀꯤ ꯃꯤꯠꯅ ꯂꯥꯝꯕ ꯐꯪꯗꯕ ꯃꯐꯝ ꯌꯧꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯅꯨꯔꯗꯒꯤ ꯌꯦꯡꯏ꯫ ꯁꯦꯡꯂꯕ ꯀꯨꯔꯑꯥꯟꯅ ꯍꯥꯏꯕꯤꯔꯤ, ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯍꯖꯔꯠ ꯖꯤꯕ꯭ꯔꯤꯜ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯃꯁꯤ ꯀꯨꯔꯑꯥꯟꯕꯨ ꯄꯨꯊꯔꯛꯈꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯒꯤ ꯌꯥꯊꯪꯅ꯫ ꯆꯥꯎꯔꯥꯛꯄ ꯑꯔꯊ ꯁꯨꯔꯥ ꯅꯝꯕꯔ 2 ꯑꯌꯥ ꯅꯝꯕꯔ 38꯫ ꯑꯜꯂꯥꯍꯅ ꯀꯨꯔꯑꯥꯟ ꯁꯔꯤꯐ ꯑꯁꯦ ꯅꯕꯤꯒꯤ ꯀꯣꯛꯇ ꯊꯥꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯥꯕꯤꯔꯛꯏ꯫ ꯑꯜ ꯕꯥꯔꯤ ꯐꯖꯤꯂꯠ ꯃꯤꯡꯂꯦꯜ ꯑꯁꯤ ꯇꯠꯇꯅ ꯁꯣꯟꯖꯔꯕꯗꯤ ꯑꯔꯤꯕ ꯑꯅꯥꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫